ISTV Pauming Tabir Basmutaram Nokchari, Uzimari Bapau. Lupa Crow Taruk Hena Changba Kairau Litan Makongi Tong Sabalo Dringada Tektarak Padage, Sinmi Marie Sokle. Hauzima Pungi Bapau. Lupa Crow Taruk Lakun Manga Hena Changa Sariba Kairau Litan Makongi Tong Sabalo Dringada, Pampak Tektarak Padage, Sinmi Sokle. Soglaba Musing Aduna, MD Zabar Sahinifu Manga, MD Hussein Sahiankai, MD Nanau Say Kuntaret Amade, MD Amusana Say Kuntaret Ne. Makoi Mari Mag Sangayum Pamdagi Ngakane. Zabargi Kokta Soktuna Aruba Pimda Jennings Hospital the Laikanare. Atay Ahuma Dudi Ka Hena Sokpanati Hare. Taudo seeing a say Pumapan Makairom Taba the Tokibane. Taudo Topumdagi Pangba Paugi Matung Ina. Idil Turel Gimatakta Sariba Kairau Litan Makong Amadi Kairau Bitras Hamnagada Batonga say Pampak Tektuna Turel the Tasin Badagi. Thong Sabada Yauba Sinmi Mari Adu Sokibane. Thong say Ministry of Donor Gi Makada, NLCPR Gi funding da state ki, PWD Gi EE Bridge Division na work agency oiduna, in solution ani Taramathoi Gi December ki tang tara taruktagi Saba Hobane. Thong Sariba contractor Gi Maming na Liakat Ali Kawe, Kyamgai Dagi ni Hare. Paumi Singna Hakting Nana, Tengner Kibagi Matung Ina, RCC Bridge Asigi, Ahum Suba Pampak, Tasikitang, Ahum Dagi Haiba, Horakibane, Nasiloshana Bahaiba that take to Natasilakpane. Pharma Hiraga Kangna Bas staging Adu, Diameter da foot Ama Yodaba, Ukong Amadi Apik Pacho Board Signature Badagi, Arumba Pubangam da Duna take Tarakpane, Pampak take to Natasilakpa, Aduda, kilometer Makai, Amarom da. Nick Pagaloinana, Ahoba Makol, Toki, Haina Kunza, Sina ISTV News, Tatamna K. Todosiki Matanga, Abdul Kadir Kauba Kunza Amana, Atubamatamda Soidi Basaruk, Nona Sabi, do not listen Hanning from Dora K. Marilina Basakagi, authorities in Chicada, in the Mating Pambiraga, Yamna Tuna Lucella Pazaga, Wabs, Kokanmiba, Aguiti, Adupams. Makogi, Soibasi, Lerambi, Adu, Singumba, Kakumbali, Benino, Kudung, Tibasi, Manunga, or Benina Masi, the engineer sing Makoi Marilina, Kanusing and a Kangani, where the Pazan in the Pia. Amarom da contractor na soibadagi sabalo jingaida thong tekpa da natana Sinmi Mari Soklabasu thong saba asibu panariba SO Khalipna thong saba sida quality control tawdaba amade thoidokpa asoibalaite staging sonbadagi tektarakpani phongdorakhe koi nganumti haidu check tawga na kaimta soibalaite hairak horpis da kanum kha makholam laga plap tagi ba kanone ba koi lele na adugi kan khakta ba to yan kana technically your what nutrition ga dugi kan na tawa staging Gimato to Tolanakiba wait for the water. Kumbi Tera Kong Lai Sandong Maningdagi, Kumbi Situpur water supply taba, Lambigi Amatangairaba, Kumbi Kuga Turel Matakta Sariba, Belly Brits Kifibam, Haininga Latana, Fatre Haina, Situpur Youth Club, Kumbi Natador Pachero Amanakangalakle. Atubamatam da Marilena Singna, Belly Brits Asi, Semdin Bio Hade. Amarom da Sabaloiraba, Kumbi Urban Water Scheme Asi, Marilena Singna, Sangaduna, Raza Singda, Ising Pangan Bio Hade. City Police Station ki manung chanba Manjuri Fish ki mamang thangbada leiba crematorium amagi manakta ngarang siduna leiramba mi adu masak maming khangdabadagi rims ki mokta leire City Police na khangalakpagi matung ina fit manga inchi manga rong wangi masa pai kulei kuchuni t-shirt higok machu amadi jacket amuba amalitle khongrau amuba asangba ama setli hare BJP की प्राइम मिनिस्टरियल कैंडिडेट ओइरिबा गुजरात के चीफ मिनिस्टर नरेंद्र मोदी ना मणिपुर लाकपदा मुस्लिम सिंगना सरुकिया बिगनु हाइना जामितुलामा मणिपुर की जनरल सेक्रेटरी मौलाना अब्दुल हेमिद ना ngasi मस्जिद रोड लैबा कॉन्फ्रेंस हॉल दा पांगथोकपा पाउमी सिंगा उनाबदा फोंदोखरे पाउमी सिंगा उनाबदुदा जामितुलामा के प्रेसिडेंट मौलाना मुइनुद्दीन वर्किंग प्रेसिडेंट मौलाना हसीम आजाद अमदी अमसोंगी प्रेसिडेंट मोहम्मद Farid Khan yauna Muslim singi luchingba kayana sarukya ke Maulana Abdul Hamid na makhatana hakibada BJP da karisu nungai tabalaite BJP gi state president Ches Chawba asi afaba misak oirabasu Narendra Modi na in solution ani da Gujarat thokiba rayota Muslim kaya sikhiba amadi nupi angang kaya izat mangan kiba adugi matangda hauzik fawba mahakna lale haidaba asi yaningde haike
लेपाक यांखै तरुक लेरिबा मुसलमान कंट्री मुखै याउ लादना समाज असि अमसुंग पृथ्वी असि वाथोक अम लाकद्र हाइबा अकीब लेबदगी अखोइना मसिगी पोचिदी अखोइगी गमजबि थाकता अखोइ लेथोगौसी Municipal employees singi taruk suba pay implement taudrabadi lagliba Lok Sabha mikhalda Congress da vote pidanaba khongjang sangsilagani haina all Manipur municipality employees and worker union amadi Imphal municipal employees union gi joint coordinating committee na Manipur press club ta pangthokpa pangwisinga unabada phongdokre committee gi general secretary PS Chawbana Housing Fawba ICM gi authority amadi Manipur Sarkar na employees singi kari amata khandana leiri numit nifuma pan suraba strike ase Sarkar nam yeng changdana leithokpa sipende dabi phangdriba fawba khongjang changsingani haike employees singina waram gada basi kadai phawu waram gada ke habisi Sarkar gi authority na su khanbidre aduga koi IMC gi chairperson su bidre party punna Congress machine paraga koida asan mirai naiba chathum pitum bidaba municipality mapan bu yamna tonna thambi basima koi laiba thibini loina nai koi masidagi koi warem sin laksabani Congress the vote beer roi habisi koi na laksari bisi all Manipur municipality karmachari maigai degi masima thamja Thawal Police Commando Amadi Taramanga Suba Sam Rifles na Thawal Lesang Them Bazar dagi KCP gi Muhammad Tomba alias Sera Khan Chahi Kunithoi Apokpa Muhammad Nasimuddin Kauba Lilong Tingjau dagi Mio Ama Maru Ohum Yauba 7.65 ki pistol amaga konana fare haina Police Department ki PRO na thadorokpa cherol amana khangalakle Indira Awaz Yosna gi beneficiary chanini futarukta ahan batangka ki oina check pibagi thoram ama ngasi Porompat leiba panchayat bhavan pangthokre Imphal East to CD block Kairau Bitragi beneficiary amamda lupa lesing humudra manga pigadaba senfam gi ahan batangka ki oina lupa lesing taranipal chatrat yangkai beneficiary amamda kusinake thoram aduda Imphal East ki adaksa ke tombi amasung Kairau Bitragi BDO Samim Ahmad Saha amadi ate official singna sarugya ke BDO Samim Ahmad Chahana beneficiary singna yum sanana bagi phangliba sel asi lana sijnabiganu haike I makhada laiba beneficiaries ani ni puhum doidani akoina pulapna piriba si check se means 25% tuni akoina hoji pithok jariba se second installment sida 60% pigani out of 75 loi means all completion oiraba matungda yumsi loire haibagi damakta magi third installment se claim to bolakani Rashtriya Ruksa Bima Yojana RSBY gi makhada Sky Hospital na ahanba oina ising mari amadi kidney da leiba nung lemna lokthokre Rims Road leiba Sky Hospital da pawmisinga unabada hospital asigi German Chamkishona RSBY gi makhada koirengai dagi M Sunilema Kowi nupi ama sahi nifumangarum surabi ama mai pang operation tokre Mumbai dagi Dr. Prakash Pawan na lutingduna operation asi chathakibani RSBY gi card paiba miyoi singna cell sangdana operation tobagi khudong chaba si lobiu haike treatment issue RSBY gi card holder oibana free da treatment pigi aduga siumba RSBY card holder sing Manipur da wana kidney stone aduga kidney gi aduga singmari da nung leiba aduga yam wana aduga aruba ergasu Sky Hospital da Dr. Prakash Bawar gi namjing makhada sigi treatment si jigdagi hauna satharani Manipur University gi Vice Chancellor, Finance Officer, Controller of Examination amadi Medical Officer lehelu ISAG scale chana halu habina chingba tongan badavi kaya tawduna Manipur University Teachers Association na February gi tang amadagi CS work strike chathakibadagi University asigi mahiroi sing light tama phangdre Manipur University Teachers Association gi President Professor M Ranjit na phungdorakpada association na taliba davi sing thabak oina pangthoknaba BC da aiba cherol pisin kre ngasi fawba BC na thabak oina pangthuraktre makha taba khongjang February gi tang tarada general body mi phamlaba matungda lepkani haike December 27 da meeting notice pi khre adu wauda BC digi reply oiba khoi mutai demand mari lenana khoi sida kaimta laktab digi sejwa khoi February 1 digi hoba han khongjang dra dum changjandra laki khoi wande hogi ngarang mak cheren protest tawi ngasina ahum suba tang manga tang ama ahum mari ngasi manga subani aduga satra interest ta February gi tara da khoi jene body meeting taroga hoji usi mutai demand hoji le changjal education ji kari review taroga satra interest ta kari towi abge do akhim khoi machine mi se khana do
हौजिक मरोइबा पाव अमुक लुपा करोड़ तरुक हेन चंगबा कैराव लितान मखोंगी थोंग साबा लोइद्रिङैदा टेक्थरकपदगी सिनमी मरी सोक्ले ISTV पाव मियंग ताबिरिबसिंग अमुक हना खुरुमजरे।